Kuki gi lalong central government da oina onsilakpa Manipur watho gi waroisin purangnaba India government na lokhalakpa khongthangda Manipur Legislative Assembly bu suspended animation president rule thamduna aput bagi saktam ngaknaba lan ngakpagi thabak chatharakiba khunja maitai singna lengaktagi lawkiba khulai yaungna atopa khulai singchu pikhanakre adubu chin Kuki zo singna khulai pikhalakpa leitri makoigi tonganba lengak semagi pandam phangdriba phawba kongphom handokloi haibagi phirep hena section hankre wathok asigi waroisin purangnabani haiduna mitai amasung Kuki ani gi marakta Changthok Changshin yadanaba buffer zone chengkiba mafamsingda mitai singna changbada athingba thambaga loinana makoina mitai singna khundaba mafamsingda nomai kaptuna attack tawbagi thabak singchu letuna chathari Kuki singna national highway singda mitai singna chathok chanchin gi athingba thamduna lakiba adugi khongpham handokpasu leitri sina maram oiraga central government na popular government inturaga PR lengak thamduna wathogi waroisin purangnaba lokhalakpa khongthangda miyamna PR gi mahut popular government thamnaba kholau laurabaso wathok asigi waroisin purakadaba oirabadi ayatpa pidana khulngakpa singi maikaidagi khulaising phawba lengakta sinakibani nakalamadana landarakpa singna khulai thadoktaba amadi makhoigi pandam phangdriba phawba khongpham handoktabagi fireki sairakta Union Home Minister Amit Shah na National Highway yaungna lambi khudingmakta ayat apan pihandanaba pikhiba matam loikibaga PR lengakna National Highway Imphal Dimapur lambida security gi akanba section thawranga loinana passenger bus thaba amadi civil society organization Fox na Union Home Minister na lambida ayat apan pihaloi haina lauthokiba adu kadai fawba free oiba ngamlabagi haibagi yengnaba khongchat chatpada Kuki singna thingba piduna attack chatharakibagi thodok thokre security gi maikaidagi su ayat apan pidriba sing takthoknaba honabada Kuki naha ama sikiba miyoi marfu rom asopa nangkre masigi makha tarakbada sin Kuki zona khundaba mafam singda matam kaktaba Shadang lauktokuna lambi thingbagi khongjang hena kanchilakibadagi central government ki thosel gi mayokta singnarakiba asti laibaktibani Kuki singna maitai miyam gi mathakta landaduna mihan mipum chataduna lakiba adudadi khara nathairaga India government da atamnana singnabagi sang hengalakibadagi makoigi landagi mayon maikai amaromda chatpa horakle mitai da landabagi maho central government ki security force singa mungnaba mawongda chatharakiba asina central government ki phirep karino haibadu matam changna khangba ngamdana lairakiba adugi waroisin ama puraknabagi phirep laurakani haibagi thajaba lei lanngak liba singna khulai thadok tangdu laitaba puraknaba lengakna lokhalakpa khongthangda physically morally sawalabaso lengaki mayokta landariba singna duna loikam naidaba wathok oihanaba honariba sigi matangda lengaki oiba sapchaba phirep ama laukthokuna lokhatpam thokpa thabak sing lokhatpagi tangai fadaba lei central government ki maikaidagi lamhen tu hen bastingi demand separate administration piroi haina hanjin phongdokiba leirabasu pidaba yaroi haibagi crime sing chathaba haibasi asoba singnaba oibana lengaki lokhatpam thokpa thabak sing chapchana lokhatpaga iroinana separate administration piroi haiba jinhai gi mahuta official payroll pibaga loinana khongpham handok hanaba khanghanba mathok tai Kuki singna tawramba indefinite shutdown gi khongjang handokre adubu mitai singna Kuki area da free movement tawbagi athingbadi thamle hairi Manipur lengangna sing amasung tanggi lambi thong sembada akanma meeting changki biren Manipur lengangna road connectivity fagat hanaba honabada akanma meeting changduna sing amasung tam animakta lambi thong sengatpagi thabak sing paikhat ki haina hanagi se minister nongthoma birena phongduragli hanagi se minister nongthoma birena social media da thaduragba warol amada Manipur lengangna sing amasung tam animakta lambi thong kaya sengatkibagi manungda Imphal West Imphal East amasung Highway South Division na maruoina Highway South Division da maruoiba projecting paikhatki masida kilometer 20.3 sangba State Highway sengatpa kilometer 32.5 sangna maruoiba district boundary pakthoki loinana kilometer 18.8 sangba atai district boundary sengatki loinana kilometer 364.3 sangba inter-village boundary singchu sengat sagatki hairi ching amasung tanggi marakta lambi thong fanduna ching tamgi marakta hena afaba mari senganaba amadi Manipur pumbada socio-economic pibam fagat hanaba pandamda state lengangna road infrastructure sengat sagatpada akanba miteng changkibani haina so hanagi se minister N Birena phongdoragli Amit Shah gi free movement tawhalu haiba order da case ona nungjaw oirakpadagi gari kaya palli thasi ki amada home minister Amit Shah na chair lauduna New Delhi da leiba mahaki ministry office da pangthokiba Manipur gi security fibam review tawba mifamda haukiba thasi ki nipanagi hauraduna Manipur da leiriba national highway sing yauna
lambi pumnamakta miyambu free movement tauhangadabani haiduna pirakhiba akanba pautaki mayokda thabak asi haukiba numita kangpokpigi tongan mafamsingda Kuki lamhenbasingna thawaina apanba pirakpadagi security force na control taunaba honabada miyoi ama laikidaba amasung nupi yauna miyoi kaya asopan nangkiba thaudoki matung inna KSO GHQ na numit adugi ahing nongyayde matang kaktana chatharagliba shutdown maram oiraduna gari kaya panduna leire indefinite shutdown asina maram oiduna Imphal tamna posai sing purakpa truck sing amadi thau sing lakpa tanker sing NI 37 Imphal diribam lambi ki kaithel manbidapali highway asida nahan makaidi escort ka loina na chatuna posai puthok pusin tawrakibani adubu escort laitabana maram oiduna highway paring asida panduna leirakpa numit humni surakle hairi Chairak sida Churachandpurda headquarter oiriba Kuki Zo Council ki secretary information ki maikaidagi ahanbada indefinite shutdown ki khongjang ase khudaktagi handokle haina ayaba serol ama tholakraba matung ikan kanadana council ase ki miyoi asimangna khongjang ase handokpa leite haina amuk ayaba serol ama thoraktuna machin chenthi thirakre malem chinba thungna tanaba lauminase haukiba kumja lising ani kulhumdoi me homdagi ngasi phauba chatharakliba lana sida aranba tawba lamhendu henba asuma masak khangdaba charamchan ngaram chatpa Kuki narco terrorist singna mitai singda yumpham yaudaba tongan maral kayamung lising lak siraga India gi miyam loinana malengi miyamda makoina asumba sanaba honarabaso malengi miyam maruoina Manipur amadi India gi miyamna makoi kanano haibadu noma gi mayek singna khangba haurapugum tauri ngasi gi India gi Union Home Minister Amit Shah na Kuki singna taliba dimanasi khanapam thoktaba amadi khananingai oidaba dimani haina malengi miyam pumna makhangnaba lauktoktuna khangan kibalekre nakalama romdana Kuki singi marakta makoigi kulngakpa hatpa horakpadagi mami taba horakpa asina takpadi Kuki singi marakta makoina taliba dimanasi fangloi khangba singa wakalon manaraktabadagi makhal makha kayagi wakalon fongdoknarakpada yauramba yabagi singnaba leirakpagum tauri aduga India lengangnasu Kuki singi dimanasi khanaba yaba diman oide khanglakpa amadi makoi asi karamba mahalgi furu kanglumno haibadusu khangbana maram oiraga asanba midyengi thabak thawong chathadaba yadaba kayamuk leirakpadagi tangai fadana Kuki narco terrorist sing laksindaba yadabagi tangkak lakpadagi thenglabaju thengna India lengangna Manipurgi yelhaumi singmi tami singi asumba kholauk tarakpadagi mami tarakpagum tawrakpa asimangna maralna mapok faraba Kuki sing mapung fana laksindaba yadabagi thaurang paikhalakba oigani khali nakalama romda India gi national flag amadi national anthem songbu mafam matam chadana angau aphai gi mawongda sirinnarakpa asimang makoi asi mi oirabasu mi gi wakal chendaba tausinaba amadi machin thibada ikaiba machet amata yaudabada natana India gi citizen amana India manungda leirabadi citizen amagi chenfam thokpa wakal amata chendaba sadagi hena sathiba terrorist singni haibada haiman bathokloi khali amabu oire ngasi Manipur gi elhaumi simi tami pumna mangna state asigi siraba tanja asida ningchingba thoktraba matamdagi laioi khraba ipa ipu singna thambiramba Manipur gi apunbagi saktamda singnarapa khudingma chapmanaba phirep amagi makhada India gi citizen ama oibagi fajaba kanglon kaidana illegal immigrant singna singnarakpa khudingma punna thengnaminaduna lawmapu yongna tanbagi thawong chatharakpa singi mayokta khongpham chena leminaduna India lengakta lamdam asigi yelhaumi chingmi tami singi asumba kholausting India da natana malem chinba tungna tanaba lawminase